IPSAꯒꯤ advisor amadi UCMꯒꯤ consultative member Oiramba Oja Heikrujam Ibotombi Leikhidabagi Mangani Leihun Chaichot kunhumdoi Inglisingani kunmari thangza numita Imphal-gi Kekrupata leiba athaubasingi yatafam oiriba Unity and Peace Park-ta Manipur-gi masing yamlaba miyam amadi Manipur-gi masak nairaba CSO-singi luchingba amasung member kayana haikat laikat tamduna awangba thakta ikai khumnaba utpagi thauram ama Loop-singi Observation Committee-na Pangthokkhre haina Organizing Committee Mangani Leihunna thadorakpa press release amana fongdorakli Cherol asida makata na hai ikai khumnabagi manung channa Manipur thang tagi member singna thang amasung tagi selut piduna ikai khumnaba utki miyamgi achauba khongchat ama Leikhidraba Oja Heikrujam Ibotombi gi haubam marak irom laikai da leiba yumdagi hauraga Kekrupa tamna Ojagi saktam kairen kaijauda haptuna Leikhubam khubam chaiduna Kekrupa tamna laklaba matungda Imphal-gi maru oiba lambising fauduna Ojana angang oiringaida mahai masin tamlakiba Kha Imphal School-da leisu katuna ikai khumnaraba matungda amuk hanna Ojagi sangaida miyamga loinana Mangani Leihun gi thauram mapung fana loisinminakhi hairi